ꯈꯣꯀꯣ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯗꯇꯥꯁꯨ ꯂꯣꯏꯒꯦ ꯇꯧꯕ ꯑꯩꯁꯦ ꯁꯟꯖꯤꯠ ꯍꯥꯏ ꯔꯣꯍꯤꯠ ꯈꯥꯔꯤꯕꯝꯁꯨ ꯂꯥꯏꯗꯥꯟ ꯑꯌꯨꯕ ꯈꯥꯟ ꯑꯗꯒꯤ ꯁꯟꯖꯤꯠ ꯒꯨꯗ ꯏꯚꯤꯅꯤꯡ ꯏꯆꯦ ꯍꯣꯏ ꯍꯣꯏ ꯁꯟꯙꯥ ꯑꯣꯏꯔꯦ ꯑꯩꯁꯦ ꯗꯇꯥꯁꯨ ꯂꯣꯏꯗꯧꯔꯕꯅꯦꯕ 90% ꯑꯣꯏꯕꯅꯤ ꯁꯨꯝ ꯉꯥꯏꯍꯥꯛꯇꯪ ꯊꯥꯒꯦ ꯑꯗꯨꯝ ꯃꯨꯠꯈꯤꯗꯧꯔꯕꯅꯤꯀꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯀꯣꯟꯅ ꯐꯖꯅ ꯊꯥꯒꯦ ꯇꯧꯕ ꯑꯗꯥ ꯀꯔꯤ ꯄꯥꯏꯔꯤꯕ ꯃꯁꯛ ꯌꯦꯡꯉꯒꯦꯅ ꯏꯆꯦ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕ ꯑꯩꯁꯦ ꯃꯥꯡꯒꯣꯟꯅ ꯐꯝꯃꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯩꯁꯦ ꯀꯔꯦꯟꯁꯦ ꯃꯩꯁꯦ ꯂꯩꯌꯦꯕ ꯑꯗꯣ ꯂꯩꯅ ꯂꯩꯅ ꯀꯔꯤꯒꯤ ꯉꯥꯟꯗ꯭ꯔꯤꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯅꯣꯏ ꯏꯕꯥꯏ ꯂꯥꯛꯑꯒ ꯌꯦꯡꯍꯟꯗꯗꯤ ꯌꯥꯔꯣꯏ ꯄꯨꯡꯃꯝ ꯑꯃ ꯂꯩꯔꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯑꯗꯨꯏ ꯃꯥꯡꯒꯣꯟꯗ ꯑꯗꯨꯝ ꯐꯝꯃ ꯂꯩꯔꯕ ꯃꯩ ꯂꯩ ꯏꯟꯚꯔꯇꯔꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯣ ꯀꯔꯤ ꯇꯧꯔꯝꯃꯤꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯀꯩꯗꯧꯅꯣ ꯈꯪꯗ꯭ꯔꯦꯕ ꯎꯝ ꯀꯩꯒꯤꯅꯣꯕ ꯑꯩꯁꯦ ꯃꯝꯕꯅ ꯀꯩꯃꯨꯛ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯏꯃꯨꯡꯁꯦ ꯁꯦꯝꯕꯁꯨ ꯍꯩꯇ꯭ꯔꯕ ꯃꯩꯒ ꯂꯣꯏ ꯃꯝꯃꯦ ꯑꯗꯨꯅ ꯃꯄꯥꯟꯗ ꯑꯣꯏꯅ ꯐꯝꯃꯒ ꯂꯩꯔꯦꯕ ꯑꯩꯁꯦ ꯆꯦꯒꯤ ꯁꯛ ꯎꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯥꯏꯈꯣ ꯎꯍꯜꯂꯛꯀꯦ ꯅꯣꯡꯃ ꯅꯣꯡꯃ ꯍꯥꯏꯕꯗꯤꯀꯣ ꯐꯖꯅ ꯑꯩꯁꯦ ꯂꯥꯏꯞꯇꯨꯗ ꯐꯝꯃꯒꯦ ꯉꯥꯡꯉꯒꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯗꯤꯟ ꯑꯃ ꯌꯦꯡꯉꯛꯈꯤꯒꯦꯕ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎ ꯇꯥꯡꯈꯨꯜ ꯃꯩꯇꯩ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ ꯀꯥꯏꯗꯩꯕ ꯁꯤ ꯇꯧꯔꯣ ꯁꯝꯒꯁꯦ ꯏꯐꯥ ꯐꯥꯏꯌꯦꯕ ꯑꯗꯨꯒꯤꯅꯤ ꯀꯣꯛꯀ ꯏꯐ ꯐꯥꯏꯌꯦꯕ ꯁꯨꯁꯤꯜꯀꯥꯟꯇ ꯉꯁꯤꯗꯤ ꯑꯦꯜꯕꯤ ꯐꯪꯅꯔꯦ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯑꯩ ꯉꯁꯤ ꯉꯥ ꯊꯣꯡꯉꯦ ꯉꯥꯗꯣ ꯈꯔ ꯌꯥꯝ ꯊꯣꯡꯖꯤꯜꯂꯦꯀꯣ ꯈꯥꯡ ꯑꯃ ꯄꯤꯛ ꯊꯟꯅ ꯊꯣꯡꯖꯤꯜꯂꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯊꯣꯡꯉꯔꯣꯏꯒꯦ ꯑꯗꯨꯅ ꯑꯗꯨꯝ ꯇꯧꯔꯅꯤ ꯃꯣꯔꯣꯛ ꯑꯃ ꯃꯦꯠꯂꯒ ꯀꯩꯅꯣ ꯆꯥꯁꯤꯜꯂꯒꯦꯅ ꯑꯗꯨꯒ ꯁꯟꯖꯤꯠꯅ ꯏꯆꯦ ꯑꯩ
ꯁꯤꯒꯤ ꯃꯁꯛ ꯎꯠꯄ ꯏꯀꯥꯏꯕ꯭ꯔꯣ ꯑꯣ ꯍꯧꯖꯤꯛ ꯈꯤꯇꯪ ꯏꯀꯥꯏꯌꯦ ꯁꯝ ꯀꯣꯛꯀꯁꯤ ꯏꯐ ꯐꯩꯌꯦꯕ ꯅꯪ ꯈꯛꯇꯪ ꯇꯨꯃꯤꯟꯅ ꯎꯕ ꯌꯥꯍꯜꯂꯗꯤ ꯐꯗꯧꯕ ꯃꯊꯛꯇ ꯃꯤ ꯃꯌꯥꯝ ꯂꯩꯁꯦ ꯎꯗ꯭ꯔꯣ ꯑꯗꯨꯒꯤ ꯏꯀꯥꯏꯌꯦꯕ ꯑꯗꯣ ꯑꯌꯨꯕ ꯈꯥꯟ ꯍꯥꯏꯕ ꯅꯣꯡꯃ ꯉꯥꯏꯕꯗ ꯑꯩ ꯌꯥꯝ ꯋꯥꯏ ꯌꯦꯁ ꯑꯩꯍꯥ ꯀꯔꯤꯅꯣꯅꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯡꯉꯤꯁꯦ ꯂꯩꯈꯣꯝꯗ ꯈꯣꯠꯂꯨꯔꯒ ꯂꯥꯛꯑꯦ ꯁꯤꯗꯨꯕꯨ ꯑꯝꯇꯪ ꯌꯦꯡꯉꯣꯕ ꯏꯁ ꯂꯣꯏꯔꯦꯗꯅ ꯂꯣꯏ ꯐꯂꯥꯡꯗ ꯂꯣꯏ ꯇꯩꯁꯟꯈ꯭ꯔꯦ ꯁꯤꯅꯦꯕ ꯑꯩ ꯁꯥꯎꯅꯤꯡꯉꯤꯁꯦ ꯐꯥꯒꯦ ꯐꯥꯁꯅꯨ ꯁꯝ ꯐꯥꯕꯅ ꯐꯖꯕꯅꯤ ꯁꯨꯁꯤꯜꯀꯥꯟꯇꯅ ꯌꯥꯝꯅꯗꯤ ꯌꯥꯝꯃꯒꯗꯤ ꯆꯥꯕ ꯂꯥꯛꯀꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯎꯁꯥ ꯂꯩꯃꯅ ꯁꯦꯀꯦꯟ ꯂꯥꯏꯠ ꯍꯥꯏꯀꯣ ꯎꯁꯥ ꯍꯟꯗꯛꯁꯦ ꯌꯥꯝ ꯀꯟꯅ ꯁꯪꯗꯦꯅꯦ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯗꯩꯗꯤ ꯆꯦ ꯑꯣꯟꯂꯒꯦ ꯙꯨꯞ ꯊꯥꯒꯦ ꯇꯧꯔꯤ ꯑꯩꯁꯨꯅꯤꯅꯦ ꯙꯨꯞ ꯊꯥꯕ ꯊꯦꯡꯉꯃꯤꯅꯦ ꯅꯣꯏ ꯏꯕꯥꯏ ꯂꯥꯛꯄ ꯉꯥꯏꯔꯤ ꯃꯤꯅꯦꯁꯦ ꯀꯥꯔꯦꯟ ꯕꯦꯔꯥ ꯑꯣꯏ ꯂꯩꯔꯦ ꯑꯩ ꯄꯨꯡꯃꯝ ꯑꯃꯅ ꯏꯃꯨꯡ ꯆꯪꯉꯝꯗ ꯂꯩꯔꯦꯕ ꯊꯣꯛꯆꯝ ꯔꯣꯍꯤꯠ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯊꯣꯛꯆꯝ ꯔꯣꯍꯤꯠ ꯆꯤꯆꯦ ꯍꯣꯏ ꯃꯪꯒꯣꯜꯗ ꯂꯩ ꯆꯤꯆꯦ ꯍꯣꯏ ꯃꯪꯒꯣꯜ ꯂꯩ ꯐꯥꯒꯦ ꯐꯥꯁꯅꯨ ꯍꯥꯏ ꯑꯌꯨꯕ ꯈꯥꯟꯅ ꯑꯗꯩꯗꯤ ꯎꯁꯥ ꯂꯩꯃꯁꯨ ꯑꯣꯟ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯀꯩꯅꯣ ꯗꯇꯥꯒ 90% ꯂꯣꯏꯔꯕꯅꯤꯗꯤ ꯑꯗꯩꯗꯤ ꯆꯥꯔꯖ ꯇꯧꯕꯁꯨ ꯌꯥꯗꯦꯕ ꯅꯪ ꯂꯥꯛꯑꯕꯣ ꯆꯪꯉꯛꯇꯦ ꯂꯥꯛꯑꯁꯨ ꯑꯃꯨꯛ ꯊꯣꯡꯒꯥꯟ ꯂꯦꯞꯄ ꯂꯩꯈ꯭ꯔꯦꯁꯦ ꯃꯩꯒ ꯄꯨꯡꯃꯝ ꯃꯝꯃꯤ ꯏꯃꯨꯡꯗ ꯆꯪꯕ ꯌꯥꯗ꯭ꯔꯦꯕ ꯑꯩ ꯑꯣꯟ ꯃꯌꯥꯟꯃꯥꯔ ꯃꯥꯔꯕꯜ ꯆꯪꯉꯨ ꯀꯩꯅꯣ ꯃꯣꯔꯦ ꯅꯣꯡꯃꯁꯤ ꯃꯣꯔꯦꯔꯥꯏ ꯍꯪꯉꯛꯏꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯝꯃꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯗꯒꯤ ꯌꯨꯝ ꯀꯩꯀꯥ ꯎꯕꯁꯦ ꯁꯤ ꯃꯣꯔꯦꯔꯥꯏ ꯍꯪꯉꯛꯏꯕ ꯃꯣꯔꯦꯅꯤ ꯃꯣꯔꯦ ꯃꯌꯥꯟꯃꯥꯔ ꯇꯨ ꯁꯤꯒꯁꯦ ꯃꯣꯔꯦ ꯃꯥꯜꯂꯨꯔꯕ ꯈꯪꯗꯦ ꯁꯣꯝꯗ ꯍꯥꯟꯅ ꯑꯝꯇ ꯂꯥꯛꯑꯝꯃꯣ ꯇꯥꯔꯕꯣ ꯀꯩꯅꯣꯅꯦ ꯑꯃꯨꯛ ꯂꯥꯛꯑꯦꯅ ꯍꯥꯏꯔ ꯑꯃꯨꯛ ꯁꯣꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯇꯟꯈ꯭ꯔꯦꯕꯣ ꯏꯆꯦꯒꯤ ꯁꯛ ꯎꯔꯗꯤ ꯉꯁꯤ ꯇꯨꯝꯕ ꯌꯥꯗꯧ ꯃꯥꯜꯂꯤ ꯑꯣ ꯅꯍꯥꯟꯒꯩ ꯇꯨꯝꯍꯧꯗ꯭ꯔꯕ ꯑꯁ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯇꯨꯝꯃꯝꯗꯥꯏꯗ ꯑꯣꯏꯅ ꯌꯦꯡꯍꯜꯂꯒꯦꯗꯅ ꯈꯔ ꯐꯖꯅ ꯑꯃꯨꯛ ꯇꯨꯝꯅꯕ ꯊꯥꯡ ꯄꯥꯏꯌꯨ ꯂꯥꯊꯤ ꯄꯥꯏꯌꯨ ꯂꯥꯟ ꯊꯣꯛꯅꯕ ꯑꯦꯝꯗꯤ ꯖꯣꯏꯟ ꯇꯧꯁꯤ ꯍꯥꯏꯕꯀꯣ ꯑꯌꯨꯕ ꯈꯥꯟ ꯖꯣꯏꯟ ꯇꯧꯁꯤ ꯍꯥꯏꯗꯣ ꯎꯁꯥ ꯂꯩꯃꯅ ꯑꯌꯨꯕ ꯈꯥꯟꯁꯤꯕꯨ ꯀꯩꯅꯣꯔꯣ ꯆꯦꯅꯦꯜ ꯅꯠꯇꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯒꯨꯝ ꯇꯧꯗꯥꯏꯅꯦ ꯑꯦꯝꯗꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕꯁꯦ ꯅꯨꯡꯉꯥꯏ
ꯅꯨꯡꯉꯥꯏꯕꯅꯤ ꯃꯥ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯇꯨꯝꯃꯝꯗꯥꯏꯗ ꯑꯩꯁꯦ ꯂꯤꯞꯁꯇꯤꯛꯀ ꯈꯔ ꯇꯩꯁꯜꯂꯒ ꯑꯣꯏꯅ ꯐꯝꯖꯤꯜꯂꯒꯦ ꯑꯗꯨꯒ ꯃꯥꯏ ꯐꯖꯅ ꯂꯥꯏꯞꯁꯦ ꯃꯆꯦꯠ ꯑꯃ ꯎꯠꯂꯒꯦꯕ ꯃꯥꯏꯁꯦ ꯇꯨꯝꯕ ꯅꯨꯡꯉꯥꯏꯅꯕ ꯑꯦꯝꯗꯤ ꯖꯣꯏꯟ ꯇꯧꯕꯤꯔꯣ ꯎꯁꯥꯗ ꯑꯗꯨꯗꯒꯤ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠꯇꯁꯨ ꯖꯣꯏꯟ ꯇꯧꯕꯤꯔꯣ ꯅꯪꯅ ꯖꯣꯏꯟ ꯈꯔ ꯌꯥꯝ ꯇꯧꯃꯤꯟꯅꯔꯗꯤ ꯃꯩ ꯌꯥꯗꯦ ꯏꯃꯨꯡꯒꯤ ꯃꯩ ꯌꯥꯗꯦ ꯈꯪꯗꯦ ꯄꯨꯡ ꯑꯃ ꯂꯩꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯊꯤꯡꯖꯤꯜꯂꯨ 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 ꯀꯥꯔꯦꯟ ꯂꯩꯗꯨꯗꯤ ꯗꯨꯀꯥꯟꯗ ꯀꯥꯔꯦꯟ ꯂꯩ ꯐ꯭ꯔꯤꯖꯇ ꯀꯥꯔꯦꯟ ꯂꯩꯌꯦꯕ ꯀꯩ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯀꯩꯁꯨꯝ ꯌꯥꯗꯦ ꯐ꯭ꯔꯤꯖꯇꯁꯨ ꯂꯩ ꯑꯗꯨꯒ ꯏꯟꯚꯔꯇꯔꯗꯗꯤ ꯂꯥꯏꯠ ꯑꯃꯇꯪ ꯉꯥꯜꯂꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯩ ꯂꯩꯀꯣ ꯍꯥꯏꯕ ꯑꯣ ꯂꯩ 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 ꯊꯣꯛꯆꯝ ꯔꯣꯍꯤꯠ ꯂꯩꯀꯣ ꯅꯣꯏ ꯊꯥꯖꯗꯇꯅꯨ ꯑꯩꯁꯦ ꯀꯩꯅꯣ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣ ꯀꯔꯤ ꯇꯠꯈ꯭ꯔꯒꯦ ꯀꯔꯤ ꯃꯩ ꯇꯧꯈ꯭ꯔꯕ ꯈꯪꯗꯦ ꯁ꯭ꯋꯥꯏꯗꯒ ꯃꯣꯏꯅ ꯉꯁꯥꯏ ꯑꯅꯤꯔꯛꯅꯤꯅꯦ ꯀꯩꯒꯤꯅꯣ ꯀꯔꯤ ꯃꯤꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯌꯦꯡꯒꯦ ꯍꯥꯏ ꯂꯥꯛꯑꯝꯕꯗꯣ ꯀꯔꯤ ꯑꯗꯩ ꯀꯔꯤ ꯄꯣꯠꯅꯣ ꯃꯣꯏ ꯌꯦꯡꯒꯦ ꯂꯥꯛꯄꯗꯣ ꯃꯤꯇꯔ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯃꯤꯇꯔ ꯕꯣꯛꯁ ꯌꯦꯡꯒꯦꯒ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯏꯂꯦꯛꯇ꯭ꯔꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯁꯨ ꯃꯥꯟꯗꯕ ꯀꯔꯤ ꯃꯤꯅꯣ ꯈꯪꯗꯦ ꯑꯗꯨꯗꯣ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏ ꯌꯦꯡꯍꯜꯂꯣꯏ ꯑꯩꯅ ꯒꯦꯠꯁꯦ ꯁꯨꯡꯍꯥꯡ ꯍꯥꯡꯗꯕꯅꯦ ꯑꯩꯉꯣꯟꯗ ꯂꯥꯛꯇꯅ ꯀꯩꯅꯣ ꯇꯧꯔꯝꯃꯃꯤ ꯑꯗꯨ ꯃꯩ ꯁꯝꯗꯗꯤ ꯑꯩ ꯀꯃꯥꯏꯅ ꯆꯪꯗꯣꯏꯅꯣ ꯏꯃꯨꯡꯗ ꯍꯥ ꯐ꯭ꯔꯤꯖꯇ ꯃꯩ ꯂꯩ ꯑꯗꯨꯅꯤ ꯖꯣꯏꯟ ꯇꯨ ꯍꯥꯏꯔꯨꯕ꯭ꯔꯥ ꯑꯩꯕꯨ ꯑꯦꯝꯗꯤꯒ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯑꯧ ꯑꯩꯁꯨ ꯂꯩꯀꯣ ꯑꯗꯨ ꯅꯣꯏ ꯑꯅꯤꯇ ꯉꯥꯏꯔꯣ ꯑꯇꯩ ꯀꯥꯏꯅꯣ ꯈꯪꯗꯦ ꯁꯨꯁꯤꯜꯀꯥꯟꯇ ꯆꯠꯈ꯭ꯔꯕꯣ ꯑꯩꯁꯦ ꯁꯨꯃꯥꯡꯗꯁꯨ ꯀꯨꯝꯊꯕ ꯌꯥꯗꯦ ꯑꯩꯅ ꯍꯦꯛ ꯀꯨꯝꯊꯕꯗ ꯄꯤꯁꯛꯁꯨ ꯌꯥꯎꯔꯛꯇꯣꯏꯕ ꯑꯗꯣ ꯉꯁꯥꯏ ꯏꯔꯨꯖꯕꯤꯈꯤꯕꯒꯤ ꯏꯁꯤꯡ ꯈꯔ ꯇꯨꯡꯉꯒ ꯂꯩꯌꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯂꯒ ꯀꯣꯠꯂꯨꯗꯣꯏꯕ ꯍꯧꯖꯤꯛ ꯉꯥꯡꯅꯔꯤꯉꯩꯗꯁꯨ ꯀꯨꯝꯊꯔ ꯀꯣꯠ ꯂꯩꯔꯝꯃꯦ ꯁꯨꯁꯤꯜꯀꯥꯟꯇꯁꯨ ꯂꯩꯌꯦ ꯏꯆꯦꯒꯤ ꯑꯦꯜꯕꯤꯁꯦ ꯇꯥꯏꯃꯤꯡ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯇꯥꯏꯃꯤꯡ ꯂꯩꯇꯦ ꯁꯨꯁꯤꯜꯀꯥꯟꯇ ꯇꯥꯏꯃꯤꯡꯁꯦ ꯀꯩꯅꯣ ꯑꯣꯏꯕ ꯉꯝꯗꯦꯕ ꯑꯩ ꯑꯗꯨꯕꯨ ꯅꯨꯡꯗꯥꯡ ꯇꯨꯝꯃꯝꯗꯥꯏꯒꯤ ꯆꯥꯛ ꯇꯣꯛꯑꯒꯗꯤ ꯑꯗꯨꯝ ꯑꯗꯨꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯀꯥꯞꯄꯦ ꯍꯥꯏꯅ ꯁꯤꯗꯤ ꯈꯔ ꯔꯦꯒꯨꯂꯔ ꯁꯤ ꯑꯗꯨꯝ ꯀꯥꯞꯆꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯇꯩ ꯑꯇꯩꯁꯤꯗꯤ ꯇꯝꯕ ꯉꯝꯗꯦ ꯈꯨꯗꯥ ꯀꯥꯅꯨꯔ ꯐꯖꯔꯦ ꯈꯨꯗꯥ ꯀꯥꯅꯨꯔꯒ ꯐꯤꯂꯝ ꯃꯃꯤꯡꯒ ꯑꯣꯏ ꯌꯥꯅꯤ ꯑꯗꯩ ꯀꯩꯅꯣꯒ ꯀꯔꯤ ꯍꯥꯏꯕ ꯑꯂꯤꯞ ꯀꯔꯤ ꯍꯥꯏꯗꯅꯦ ꯍꯦꯔꯣ ꯍꯤꯔꯣꯏꯟ ꯑꯃ ꯂꯩꯕꯗꯣ 5 ꯂꯥꯏꯛ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁ ꯈꯔ ꯁꯒꯣꯜꯁꯦꯟ ꯏꯔꯥꯏꯗ ꯑꯞꯂꯣꯗ ꯇꯧꯕꯅꯤ ꯈꯔ ꯈꯔ ꯌꯦꯡꯕꯤꯌꯨꯀꯣ ꯈꯨꯗꯥ ꯀꯥꯅꯨꯔꯁꯤꯁꯨ ꯆꯦꯟꯅꯦꯜꯔꯣ ꯈꯪꯗꯦꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯑꯝꯇꯪ ꯊꯝꯕꯤꯔꯝꯃꯨꯀꯣ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯚꯤꯗꯤꯑꯣꯅꯣ ꯀꯔꯤꯅꯣ ꯑꯩ ꯈꯪꯉꯔꯣꯏꯕ ꯎꯁꯥꯅ ꯍꯥꯏꯕ ꯆꯦ ꯆꯥ ꯊꯛꯂꯕ ꯆꯥꯁꯨ ꯊꯛꯇ꯭ꯔꯤ ꯑꯩ ꯀꯔꯤꯃꯨꯛ ꯇꯧꯗ꯭ꯔꯤ ꯃꯩꯁꯤ ꯁꯦꯝꯕꯤꯗ꯭ꯔꯗꯤ ꯍꯥꯏꯗꯤ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯃꯩ ꯆꯠꯄꯤ ꯃꯝꯕꯤ ꯑꯩꯁꯦ ꯇꯧꯗꯕꯅꯤꯅꯅꯦ ꯂꯦꯝꯇꯣꯟꯒꯤ ꯕꯦꯕꯣꯁꯇꯥꯁꯨ ꯂꯩꯇ꯭ꯔꯦ ꯆꯥꯔꯖꯔ ꯂꯥꯏꯠꯀꯤ ꯀꯔꯤꯁꯨꯝ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯁꯨꯁꯤꯜꯀꯥꯟꯇꯅ ꯆꯥꯛ ꯇꯣꯛꯄ ꯃꯇꯨꯡ ꯄꯨꯡ ꯀꯌꯥꯃꯨꯛꯇꯅꯣ 8:30 10 10:30 ꯀꯩꯒꯨꯝꯕ ꯃꯇꯝꯗꯁꯨ 9 ꯑꯗꯨꯝ ꯇꯨꯝꯗ꯭ꯔꯤꯐꯥꯎ ꯍꯦꯛ ꯈꯨꯗꯣꯡ ꯆꯥꯔꯒꯗꯤ ꯀꯣ ꯀꯔꯤꯅꯣ ꯈꯨꯗꯥ ꯀꯥꯅꯨꯔ ꯍꯣꯏ ꯍꯥꯏꯀꯣ ꯎꯁꯥ ꯍꯥꯏ ꯍꯥꯏꯔꯦ ꯊꯣꯛꯆꯝ ꯔꯣꯍꯤꯠꯅ ꯉꯁꯤꯗꯤ ꯌꯥꯝ ꯏꯔꯛꯏꯍꯦ ꯊꯣꯛꯆꯝ ꯔꯣꯍꯤꯠꯁꯦ ꯄꯔꯥ ꯈꯔ ꯌꯥꯝ ꯐꯔ ꯃꯥꯜꯂꯦ ꯁꯨꯁꯤꯜꯀꯥꯟꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯄ꯭ꯂꯤꯖ ꯍꯥꯏꯀꯣ ꯀꯔꯤꯅꯣ
ꯍꯦꯜꯂꯣ ꯔꯣꯍꯤꯠ ꯍꯥꯏꯔꯦꯀꯣ ꯎꯁꯥ ꯂꯩꯃꯅ ꯆꯦ ꯑꯣꯟ ꯙꯨꯞ ꯑꯝꯇ ꯊꯥꯈꯤꯒꯦ ꯊꯥꯔꯣ ꯊꯥꯔꯣ ꯁꯨꯁꯤꯜꯀꯥꯟꯇ ꯎꯁꯥ ꯂꯩꯃ ꯕ꯭ꯂꯣꯛ ꯍꯥꯏꯁꯦ ꯍꯣꯔꯦꯟ ꯑꯗꯨꯝ ꯂꯥꯏꯚ ꯂꯣꯏꯔꯒꯁꯨ ꯇꯧꯕꯗ ꯁꯔꯁ ꯇꯧꯔꯒ ꯄꯨꯊꯣꯛꯄ ꯌꯥꯅꯤꯗ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯕ꯭ꯂꯨ ꯄꯤꯌꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯝꯇ ꯁꯦꯝꯕꯤꯗꯣꯏꯔꯣ ꯏꯃꯩꯁꯦ ꯁꯦꯝꯕꯤꯗꯣꯏꯔꯒꯅ ꯀꯦꯟꯗꯜ ꯃꯣꯝꯕꯇꯤ ꯑꯃꯇꯪ ꯊꯥꯟꯕꯤꯔꯝꯃꯣ ꯑꯩ ꯚꯥꯞ ꯃꯦꯟꯕ ꯇꯥꯗ꯭ꯔꯤ ꯉꯥ ꯆꯥꯔꯦ ꯑꯩꯗꯤ ꯅꯥꯒꯥ ꯆꯥꯔꯦ ꯍꯥꯏꯗꯅ ꯈꯜꯂꯨꯔꯦ ꯍꯩ ꯃꯤ ꯄꯨꯝꯅꯃꯛ ꯃꯩ ꯊꯥꯟꯅ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀ꯭ꯔꯤꯁꯅꯥ ꯇꯣꯔꯆ ꯂꯥꯏꯠ ꯀꯔꯤ ꯀꯔꯥ ꯑꯝꯇ ꯄꯨꯊꯣꯔꯛꯎ ꯂꯥꯎꯅꯦ ꯑꯩ ꯈꯨꯠ ꯁꯪꯒꯦ ꯂꯥꯎ ꯑꯝꯇ ꯂꯥꯛꯑꯣ ꯑꯩꯅꯁꯨ ꯇꯧꯔꯤꯗ ꯑꯃꯁꯤꯅ ꯃꯨꯜꯂꯝꯃꯅꯤꯕ